Handak haukiba numit kharani asida nong kana chukibana maram oiraga National Highway number 37 Imphal Jiribam lambi paringi nungba bajar dagi kilometer anirom chetlaga leiba Rongdai da ngasi ayuk Nouna Ching Ningkhairakkhre ngasi Ching Ningkhairakkhre aduna maram oiraga lambi thingduna road construction company KCC na kintharakpa leibak sing lokthokuna lambi sengdokpagi thabak chathakre maraga sida ngarang nungba bajar amadi nungba Maryland gi manakta Ching Ningkhairakkhre aduna lambi thingkiba sing adudi road construction company asina excavator season aduna lambi sengdoktuna lambi faunaba hokre hairi nakalama romda ngarang ayuk NH 37 asigi lambi paringi awangkul part 1 amadi part 2 da Ching Ningkhairakkhre lambi thingkiba adusu sengdokpagi thabak NHIDCL gi makhada road construction company ABCI na war footing da kana chathari ngasi asi nong chudaba tarabadi lambi asida thigliba saruk asida single way amadi sengdoktuna ngasi nungthil fawbada chathok chasin tawba yagani haibagi thajaba leire hairi hauzik lambi asida chathok chasin tawba yadabagi nungba manakta leiba CRPF ki kem mapada chaurakna pot pusilak pagari chamarom hena panduna lambi hangba ngairi hairi